ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤꯗꯨ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯔꯤꯕ ꯏꯃꯨꯡꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯥꯏ ꯇꯕꯥꯕꯤ ꯍꯥꯏꯕꯤ ꯆꯣꯡꯉꯥ ꯃꯥꯟꯕꯤ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯦꯛꯇ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯠꯇꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯉꯁꯤ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯕꯤꯔꯤꯕꯅꯣꯕ ꯁꯈꯤꯇꯣꯝꯕꯤꯅ ꯃꯥꯡꯒꯣꯜꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕꯅꯁꯨ ꯇꯥꯔꯦ ꯊꯣꯝꯕ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯑꯌꯨꯛꯅꯤ ꯍꯥꯏꯕꯒ ꯑꯁꯤꯕꯨ ꯀꯔꯤꯃꯇ ꯈꯟꯗꯕ ꯃꯈꯩ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕꯤꯁꯦ ꯑꯃ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯉꯥꯛꯇ ꯅꯨꯡꯉꯥꯏ ꯇꯨꯝꯕꯁꯦ ꯇꯨꯝꯐꯝ ꯑꯃꯠꯇ ꯈꯪꯗꯔꯣꯏꯗꯧꯅꯤ ꯃꯥꯒꯤ ꯇꯕꯥꯕꯤ ꯍꯥꯏꯕꯤꯗꯣ ꯉꯔꯥꯡ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯗꯤ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯗꯕ ꯃꯥꯟꯗꯅ ꯍꯔꯥꯎ ꯃꯌꯨꯝꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯇꯨꯝꯕ ꯀꯥꯏꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯀꯕꯣꯛ ꯄꯣꯛꯄꯤꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯌꯥꯗ ꯀꯣꯡꯕꯣꯜ ꯀꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯒꯗꯧꯔꯤꯕꯅꯦꯕ ꯁꯈꯤꯇꯣꯝꯕꯤꯗꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯇꯨꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯄꯥꯗꯨꯁꯨꯅꯦ ꯇꯨꯝꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯄꯥꯗꯨꯒꯤ ꯃꯆꯥꯅꯤꯅ ꯇꯨꯝꯕ ꯄꯥꯝꯒꯅꯦꯕ ꯁꯤ ꯍꯥꯏꯔꯒ ꯁꯈꯤꯇꯣꯝꯕꯤꯗꯣ ꯃꯆꯥ ꯑꯅꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯝꯕ ꯏꯃꯥꯒꯤ ꯑꯌꯤꯡꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯄꯨꯝꯕ ꯇꯥꯔꯦꯅꯦꯍꯦ ꯍꯧꯒꯠꯂꯣ ꯍꯩꯋꯥꯅꯤ ꯃꯃꯥꯅ ꯂꯥꯛꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯍꯀꯥꯝꯒ ꯆꯜꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯧꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯍꯀꯥꯝ ꯆꯜꯂꯤꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯌꯣꯡꯅ ꯍꯤꯒꯠꯄꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ ꯅꯁꯝꯅꯦꯅ ꯏꯐꯥ ꯍꯦꯛ ꯐꯥꯈꯩ ꯌꯣꯡ ꯇꯨꯕꯣꯟꯕꯤꯗꯨ ꯃꯉꯥꯏꯔꯦꯅꯦ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯔꯤꯅꯣ ꯅꯆꯥꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯁꯝ ꯐꯥꯔꯤꯕꯁꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯁꯦ ꯀꯦꯔꯨꯔꯒ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕꯣ ꯀꯦꯔꯨꯔꯒ ꯊꯣꯛꯂꯛꯄ ꯑꯣꯏꯔꯗꯤꯅꯦ ꯐꯖꯅ ꯏꯁꯝ ꯏꯅꯥꯀꯁꯦ ꯍꯥꯠꯂꯒ ꯊꯣꯛꯂꯛꯀꯗꯕ ꯃꯗꯨꯗ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯤꯟ ꯑꯁꯤꯗꯤ ꯍꯥꯟꯅ ꯈꯨꯝꯒꯗꯧꯕꯒꯤ ꯉꯥꯏꯗꯅ ꯂꯩꯅꯦꯁꯦ ꯑꯩꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯒ ꯃꯥꯅ ꯑꯅꯤ ꯑꯍꯨꯝꯅꯤ ꯈꯨꯝꯂꯛꯀꯗꯧꯔꯤꯕꯁꯦ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯈꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯆꯤꯟꯒꯟꯕꯤ ꯅꯪꯒꯤ ꯅꯆꯥꯅꯤꯗꯅ ꯃꯁꯥꯅ ꯑꯗꯨꯝ ꯀꯟꯕ ꯇꯥꯕꯅꯤ ꯑꯗꯨꯗ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅꯦ ꯌꯥꯍꯧ ꯃꯇꯥꯗꯨꯒ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝꯒ ꯄꯥꯜꯂꯕꯁꯨ ꯆꯟꯅꯔꯣꯏꯌꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯅꯦꯝꯗꯨꯅ ꯈꯔ ꯃꯕꯨꯛ ꯃꯔꯥꯇꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔ ꯃꯐꯩꯗꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯃꯤꯅ ꯈꯖꯤꯛꯀ ꯍꯦꯟꯖꯟꯕ ꯌꯥꯗꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ ꯊꯥ ꯑꯃ ꯐꯥꯎꯕ ꯐꯥꯔꯣꯏꯀꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯀꯕꯣꯛ ꯄꯣꯛꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯉꯜꯂꯤꯌꯦ ꯃꯤ ꯑꯌꯥꯝꯕ ꯀꯩꯁꯨ ꯌꯥꯍꯧꯅꯔꯝꯈꯤꯔꯣꯏꯌꯦ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯈꯤꯗꯧꯔꯕꯅꯤ ꯅꯕꯨꯡ ꯇꯣꯅꯥꯟꯕ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦꯅꯦꯁꯦ ꯃꯁꯤꯃꯁꯨꯅꯦ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯊꯣꯝꯕ ꯃꯃꯥꯅ ꯃꯥꯕꯨ ꯃꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯆꯟꯗ ꯉꯥꯡꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯂꯤꯅꯤ ꯑꯩ ꯍꯧꯒꯠꯍꯧꯕꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯀꯧꯕꯤꯗꯣ ꯇꯧꯔꯛꯑꯅꯤꯕ ꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯔꯣꯏꯁꯦ ꯍꯧꯕ ꯐꯥꯎꯗꯤ ꯍꯧꯒꯠꯂꯛꯂꯦꯗꯅ ꯅꯃꯥꯟꯅꯕ ꯏꯔꯣꯏꯁꯤꯡꯗꯤꯅꯦ ꯉꯁꯥꯏꯅ ꯍꯧꯒꯠꯇꯅ ꯈꯨꯟꯖꯤꯟꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗ ꯁꯖꯤꯛ ꯆꯥꯅ ꯍꯧꯔꯦꯅꯦ ꯃꯃꯥꯅ ꯏꯔꯣꯏꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯆꯥ ꯑꯩꯉꯣꯟꯗꯕꯨ ꯏꯔꯣꯏ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯇꯥꯕꯁꯤꯡꯅꯒ ꯇꯥꯈ꯭ꯔꯒ ꯅꯆꯥꯁꯦ ꯀꯩꯅꯣꯃ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯏꯔꯣꯏ ꯅꯪꯉꯣꯟꯗꯕꯨ ꯏꯔꯣꯏ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯍꯧ ꯉꯟꯕ ꯌꯦꯟꯕꯥꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯣ
Nacha aina iroi oirabadi adudi imana iroi mapi tarine mabungna adumna hairikpa aduda majalnapi ayengbido khangnok nokthore aduda mama sakhi tombina lawhali hai masi masu yamna nokse nikraponi maya asauba se thangdolaga hekta nokla mama aina somda ise haigat tanakari aduga mana nokpiga tawine aduda masanapi ayengbina mama da sumna hanglei imana adu yamna sauriba adubu kanaga kari amu hainarage ba hone mai tababi habit tawngbido adudagi seloge haidina chalubane adugadi madi mayumda thonglon silamle hairaga adum lotkhredana sel phangaktaba madugi sauribani oh adugi oireko imana hek halakpadagi songlep heleptana nganglibado sakhi tombi mathanta asumna haijari aina pukse phamanba kharo haingam tawngam daba asidane yai haidina som henjilakli yadi haiba ama khanghandabu yaridawri aduda masanapa thombana asumna haire ima nangbu haingam tawngam dedi kanana hairiba sel puki haiduna sikraba midugi mongphomda phawba chalaga sel thoba ngamliba imana adum haina haibado yam pakchadida ho adudi ne saungning mandana mongphomda oina chalaga hairubani kaino ado imana ibok laphoigi mongphomda chalaga sel thoruribadubu ibok laphoina pukhiba sel dubu singapro hai sikraba miduna bu kadai dagi sel singakani haibage penmandabagi mongphomda chalaga hairubani hairedana ado imana ibok laphoigi mongphomda chalaga sel thoriena ibok laphoidu saudana bhutka olaga laklaga imagi seldo singagi gaina hairadi kamai tawne machana bhutka olaga laklaga sel singbaga hairakpa aduda sakhi tombi adu kithokirum tawraga latli asumna haire imagi thomba hanubi laphoidubu adum hainaga bhutka olaga laklaga sel singega hairakadro mamagi mataw aduda masana pa thomba amadi masanupi ayingbi anido mamada yenglaga nokli thombana mamada asumna khumlei laoida ima nasana sum phagi tawbani macana phagi tawbani haiba aduda mama sakhi tombina asumna haire oh isana nama aingonda phagi tawriba oire ko isagi adugumba phagi do matung manaw dine ima da tawrakanu ko imagi thamoi se pokhaige tawine hoise imana thamoi pokhaige tawi hairabanina matung di sigma phagi se amuk khana tawraroi ho adunidana maramopa mama na haiba inba macha haiba se macha nupi ayingbina amuk mama da asumna haireklami ado ima nangne sentholu dena mina kari no yam ngangnarabani ko mina ka dumaina hainabado nacha ikho yam ikai ko hare mina ngangnaraga kaidawrage aina sentholu driba adudine moina seldi pukhraga matam chana singakani khangdaba adugi sentholu dribani khanglabra adoirabasu imagi senthaudo khare henmale hai yare nama aingonda paukta ka amuk pibiranu adui sharu iru maitharuro aduga sak thongluro aduga ne imagi thomba nangna sumang thelongse wai amuk sito ayingbisu irujaba changkhre thombasu wai sitli mama sakhi thombisu hingkholda thabak suduna lei asumna mama macha ahumdo magi mathau tawnari nakal amaromdana sakhi tombigi khul adumakta leiba selai chubi mi khudingdagi sel puraga mapamda thaibi tanawbidu namit chap yung khalakpa matamduda tumba hogulaklami tumba hek haurakpaga pham mathak aduda phamlaga magi nupa adubu kaure ho nupa nang bu kadai de lege ai tumba hogule mai mi tanaba ising khara amukta lakhatpiyo magi nupina kauribada chak thige haiduna tawramba mani su taraduna mathanta asumna haijai aigi nupi se hogulaktringida chak se hana thido hogi tawbuni hogulapna hale asina majil maya singbu loibaga chak loijibo charagain haireklani magi pena batawbada ise kuinaga hingdogu mandrida tasengbadi tanawbigi mapuriba mani asi kharasu pangtak sutak tawi adubu suba nombadi yamna kalli suba sulepte adubu magi nupina mapamda thaimanba asida chawkhatpa ngamdabani adu phana oiduna sumani na magi nupi tanawbi adubudi yam luna tawjai magi nupi adubu wakhini haiduna thabak ayamba magi nupi bu yawhanda mana adumak tawjai nupi oibisingna hek pamjaba makhalgi nupani mani du sakhumdagi tholaklaga sumanglomda thogli adugu pukhridagi ising batil ama lakhalaklaga maninglomda amuk lai ising batil du thanamlaga imungda magi nupigi manakta changi adugu magi nupi tanawbido phamlaga kankhal chekhok aduda paiduna uiraga leirami manina magi nupigi matawdu uraga nokhet tawraga mathanta asumna haijai
ꯑꯦ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯃꯤꯠ ꯌꯨꯡꯂꯕ ꯀꯥꯟꯁꯤꯗ ꯏꯊꯦꯡ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯡꯈꯜ ꯆꯩꯈꯣꯛꯁꯦ ꯄꯥꯏꯗꯅ ꯎꯏꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯋꯥꯅꯤ ꯃꯁꯤ ꯎꯏꯔꯤꯕꯅꯦꯅ ꯇꯧꯔꯤꯁꯦ ꯐꯃꯨꯡ ꯃꯊꯛ ꯑꯁꯤꯗꯒꯤ ꯇꯥꯁꯜꯂꯛꯄ ꯇꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯗꯣ ꯎꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯅꯧꯕꯤꯕꯨ ꯍꯧꯗꯣꯛꯂꯤ ꯍꯥꯏ ꯇꯅꯧꯕꯤ ꯅꯪꯕꯨ ꯇꯥꯔꯕꯣ ꯁꯦ ꯅꯃꯤꯠ ꯁꯤꯡꯉꯣ ꯅꯆꯤꯟ ꯅꯌꯥꯗꯨ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯃꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯇꯅꯧꯕꯤꯁꯨ ꯎꯏꯔꯝꯕꯗꯒꯤ ꯃꯃꯤꯠ ꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯍ ꯅꯪꯕꯨ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯍꯥꯏꯕ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯉꯥꯛꯀ ꯇꯨꯝꯈꯤꯒꯦ ꯅꯨꯄꯤ ꯇꯨꯝꯒꯦ ꯍꯥꯏꯔꯕꯁꯨ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯂꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯃꯨ ꯍꯧꯒꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯨ ꯂꯥꯛꯑꯣ ꯇꯅꯧꯕꯤꯁꯨ ꯍꯧꯒꯠꯂꯒ ꯃꯅꯤꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯅꯨꯄꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯎꯋꯦ ꯑꯗꯨ ꯅꯨꯄꯥ ꯍꯌꯦꯡꯗꯤ ꯉꯥ ꯂꯩꯌꯨ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯁꯤ ꯑꯩ ꯉꯥꯗꯣ ꯅꯞ ꯂꯥꯎꯅ ꯊꯣꯡꯂꯒ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯍꯣꯏ ꯍꯌꯦꯡ ꯃꯥ ꯑꯃ ꯃꯪꯒꯤꯅ ꯂꯥꯡ ꯊꯥꯕꯗ ꯐꯥꯕ ꯉꯥꯗꯣ ꯑꯆꯧꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯒ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥ ꯑꯆꯧꯕ ꯊꯣꯡꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗ ꯇꯅꯧꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯅꯧꯕꯤꯗꯣ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯅꯤꯁꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯁꯈꯤ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯤ ꯑꯇꯩ ꯃꯌꯥꯝꯗꯒꯤ ꯆꯥꯛ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯆꯥꯏ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯇꯨꯝꯕ ꯆꯪꯅꯔꯛꯏ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯃꯁꯥꯒꯤ ꯈꯔꯁꯨ ꯀꯤꯒꯟꯕꯒ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯆꯥꯅꯨꯄꯥꯅ ꯍꯅꯨꯕꯤ ꯂꯐꯣꯏꯅ ꯚꯨꯠ ꯑꯣꯜꯂꯒ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯕ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯃꯊꯟꯇ ꯇꯨꯝꯕ ꯀꯤꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯑꯌꯤꯡꯕꯤꯌꯥ ꯉꯁꯤꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯄꯨꯟꯅ ꯇꯨꯝꯁꯤ ꯏꯃꯥꯅꯦ ꯏꯊꯟꯇ ꯇꯨꯝꯕ ꯉꯝꯃꯣꯏ ꯃꯃꯥꯅ ꯃꯊꯟꯇ ꯇꯨꯝꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥꯒꯤꯁꯦ ꯉꯁꯥꯏ ꯇꯥꯆꯧꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯀꯤꯗꯅ ꯏꯃꯥꯅ ꯊꯟꯇ ꯇꯨꯝꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯥꯜꯂꯤꯗ ꯍꯥꯏ ꯈꯪꯂꯕꯗꯤ ꯌꯥꯔꯦ ꯃꯁꯤꯃ ꯈꯪꯅ ꯍꯥꯏꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯁꯦ ꯆꯪꯉꯁꯤ ꯏꯃꯥꯅꯦ ꯌꯥꯝ ꯇꯨꯝꯅꯤꯡꯂꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯝꯕ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯈꯣꯡꯃꯩꯒ ꯃꯃꯥ ꯏꯕꯦꯆꯥꯒꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯈꯣꯡꯃꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯛ ꯃꯇꯧ ꯊꯤꯕꯁꯨ ꯅꯠꯇꯦ ꯃꯃꯥ ꯅꯪ ꯂꯧꯗꯅ ꯃꯁꯛ ꯃꯇꯧꯁꯨ ꯐꯅ ꯐꯖꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗꯧꯔꯤꯕꯖꯥꯠꯅꯅꯦ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣ ꯀꯗꯥꯏꯗꯒꯤ ꯃꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯥꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯁꯛ ꯑꯁꯨꯛ ꯐꯖꯔꯤꯕ ꯏꯆꯥꯅ ꯅꯨꯄꯥ ꯈꯪꯅꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯒꯗꯧꯔꯤꯕꯅꯣ ꯅꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯁꯦꯜꯒꯤ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯆꯪꯕ ꯅꯠꯇꯦꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯡꯃꯩ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯣ ꯈꯣꯡꯃꯩ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯅꯨꯄꯥ ꯐꯪꯗ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯇꯥꯕꯅꯤ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯎꯗ꯭ꯔꯦꯕ ꯍꯣꯅꯦ ꯃꯥꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨ ꯀꯣꯜꯂꯒ ꯃꯔꯥꯏꯅ ꯂꯩꯖꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯍꯦꯟꯊꯣꯏꯕꯤ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯕ ꯑꯗꯨꯗ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ ꯍꯦꯟꯊꯣꯏꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯆꯥ ꯑꯩꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯑꯃ ꯀꯣꯛ ꯊꯤꯕꯤꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯔꯣꯏ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯁꯦꯟꯗꯣꯏ ꯀꯣꯜꯂꯒ ꯃꯥꯏꯅ ꯂꯩꯖꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯁꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯅꯣ ꯈꯪꯗꯦꯕ ꯑꯃꯠꯇ ꯍꯦꯛ ꯑꯩꯕꯨ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯦꯕ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯤꯗꯨ ꯃꯤꯡꯁꯦꯜꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯃꯟꯕ ꯑꯁꯤꯗ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯝꯂꯅꯤ ꯍꯥꯏꯔꯨꯔꯒ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯅ ꯍꯥꯏꯔꯛꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯦꯕ ꯁꯣꯝꯗꯅ ꯑꯩꯅ ꯅꯨꯄꯥ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯤꯕꯁꯤꯗꯤ ꯃꯣꯏꯅꯗꯤ ꯈꯪꯗꯕ ꯁꯛ ꯐꯖꯕ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯃꯥꯡꯖꯕꯖꯥꯅꯤꯗ ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯅꯕ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯆꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯇꯨ ꯅꯆꯥꯅꯨꯄꯤꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯗꯧꯒꯤ ꯊꯣꯛꯂꯛꯑꯦ ꯇꯨ
ꯑꯁꯤꯗꯕꯨ ꯀꯅꯥꯏ ꯃꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯣꯏꯅꯣ? ꯍꯦꯟꯊꯣꯏꯕꯤꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕ, ꯏꯃꯥ, ꯅꯆꯥ ꯁꯦꯟꯗꯣꯏ ꯑꯃꯨꯛꯇ ꯈꯣꯝꯒꯠꯂꯨꯈꯤꯒꯦ꯫ ꯉꯁꯤꯗꯤ ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯤ ꯆꯠꯇꯣꯏꯁꯦ꯫ ꯑꯗꯨꯗ ꯃꯄꯥ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏꯕꯤ, ꯏꯆꯥꯅ ꯁꯦꯜ ꯁꯥꯟꯗꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯈꯪꯒꯗꯤ ꯌꯥꯎꯗꯕ꯭ꯔꯥ? ꯌꯥꯎꯔꯕꯗꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯗꯨꯗ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯠꯇꯒ ꯌꯥꯎꯔꯛꯎꯗꯅ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯄꯥꯕꯒꯤ ꯅꯃꯥꯛ ꯅꯨꯄꯥꯗꯣ ꯅꯆꯥꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯨꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯤꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤ ꯑꯃꯗꯤ ꯇꯅꯧꯕꯤ ꯑꯅꯤꯗꯣ ꯇꯅꯧꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒꯅ ꯂꯥꯛꯄ ꯑꯗꯨꯗ ꯇꯅꯧꯕꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯃꯣꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯥꯏ ꯃꯃꯥ, ꯏꯃꯥꯛ ꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒ ꯄꯣꯠ ꯌꯣꯝ ꯊꯥꯌꯣꯝ ꯇꯧꯔꯒ ꯂꯥꯛꯂꯤꯕꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯣꯏꯅꯦ ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯤꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯕ꯫ ꯄꯣꯠꯌꯣꯝꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏꯌꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯃꯣꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯆꯥꯅꯨꯄꯤꯁꯤ ꯃꯄꯥ ꯑꯩꯅ ꯇꯥꯛꯄ ꯄꯔꯥꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯈꯜ ꯇꯥꯅ ꯇꯥꯕꯅꯤꯅ ꯃꯍꯩꯁꯨ ꯍꯩꯔꯦꯅꯦꯁꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯣꯟꯗꯨꯅ ꯄꯨꯔꯛꯄ, ꯑꯗꯨꯒ ꯃꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯍꯦꯛ ꯁꯨꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯆꯥꯕ ꯅꯠꯇ꯭ꯔꯅꯤ ꯃꯃꯥ? ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯁꯅꯥꯍꯟꯕꯤ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯁꯣꯏꯕ ꯍꯧꯅꯕ꯭ꯔꯣ? ꯍꯩ ꯁꯤꯡꯕꯤ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯍꯩ ꯁꯤꯡꯂꯤꯕꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯊꯟꯇ ꯍꯩ ꯁꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯣꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯌꯥꯝ ꯍꯩ ꯁꯤꯡꯕꯤꯒꯁꯨ ꯁꯥꯔꯤꯅꯦꯁꯦ꯫ ꯍꯩ ꯁꯤꯡꯕꯗꯨꯅ ꯑꯣꯏꯔꯝ ꯇꯥꯏ ꯑꯩꯅ ꯈꯗꯛ ꯇꯧꯗꯨꯅ ꯊꯦꯝꯂꯒ ꯂꯧꯔꯤꯕꯁꯦ, ꯑꯗꯨꯒꯁꯨ ꯍꯩ ꯁꯤꯡꯉꯤ ꯀꯥꯏꯅ ꯃꯊꯟꯇ ꯊꯥꯒꯠꯆꯔꯤꯅꯦꯁꯦ꯫ ꯍꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯗꯨꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯅ ꯃꯣꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯥꯏ ꯃꯃꯥ, ꯏꯆꯥꯒ ꯏꯃꯥꯒ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯌꯨꯝꯕꯤ ꯃꯈꯣꯡ ꯁꯥꯗꯨꯅ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯄꯁꯦ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯑꯣꯛꯄꯤꯔꯨꯁꯤꯅꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯣꯗꯨꯒ ꯁꯅꯥꯍꯟꯕꯤꯒꯗꯣ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯣꯗꯨꯅ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯩꯃ, ꯏꯆꯥꯒ ꯏꯃꯥꯒꯗꯤ ꯄꯣꯠꯌꯣꯝ ꯑꯆꯧ ꯑꯆꯧꯕ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯃꯗꯨꯗ ꯃꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯃꯥꯛꯅ ꯄꯨꯖꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯁꯦ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯄꯣꯛꯀꯅ ꯆꯥꯅꯕ ꯑꯆꯥ ꯑꯊꯛꯅꯤ꯫ ꯑꯆꯥ ꯑꯊꯛꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯌꯥ ꯁꯅꯥ ꯃꯇꯨꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯁꯦ ꯆꯥꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯆꯥꯅꯕ ꯊꯤꯜꯂꯛꯏꯕꯅꯤꯅꯦꯁꯦ꯫ ꯍꯣꯏ ꯏꯅꯦꯝꯕꯣꯛ, ꯃꯣꯗꯨꯅ ꯃꯃꯥꯛ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯛ ꯁꯛ ꯐꯖꯕꯧ, ꯄꯣꯠꯌꯣꯝꯗꯣ ꯌꯥꯝꯅ ꯂꯨꯝꯕꯁꯨ ꯃꯥꯜꯂꯤꯅꯦ, ꯏꯀꯨ ꯑꯣꯏꯅ ꯄꯨꯁꯤꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯗ ꯃꯃꯥꯛ ꯅꯨꯄꯥ ꯃꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯅꯤꯗ ꯏꯀꯨꯕꯣꯛ, ꯅꯃꯥꯛ ꯁꯨꯝ ꯄꯨꯁꯤꯜꯂꯛꯂꯒꯦ, ꯏꯀꯨ ꯈ꯭ꯋꯥꯡ ꯅꯥꯅꯕꯅꯤ꯫ ꯍꯣꯏꯗꯍꯦ, ꯏꯃꯥꯛ ꯅꯨꯄꯥ ꯁꯥꯐꯕ ꯂꯩꯔꯤꯉꯩꯗꯕꯣ ꯑꯩꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠꯌꯣꯝꯁꯤ ꯄꯨꯖꯔꯨꯅꯤ ꯍꯥꯏꯕꯒꯤꯅꯦ? ꯄꯨꯁꯤꯜꯂꯨ ꯄꯨꯁꯤꯜꯂꯨ꯫ ꯃꯅꯤꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯊꯥꯡꯖꯤꯟꯕ ꯂꯣꯏꯔꯒ ꯃꯀꯨ ꯃꯣꯗꯨ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯃꯔꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯀꯨ ꯃꯣꯗꯨꯅ ꯏꯃꯥꯛ ꯁꯥꯐꯕꯧ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯇꯅꯧꯕꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯅꯠꯇ꯭ꯔꯅꯦ? ꯊꯝꯃꯤ ꯏꯀꯨꯕꯣꯛ, ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯍꯟꯕ ꯅꯠꯇꯦ, ꯊꯕꯛ ꯄꯨꯝꯕ ꯅꯃꯥꯛꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯆꯥꯛ ꯆꯥꯕ ꯃꯁꯤ ꯈꯛꯇꯅꯤ, ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯃꯔꯛ ꯃꯔꯛꯇ ꯅꯃꯥꯛꯅ ꯏꯟꯕꯤꯔꯤꯕꯅꯤ ꯏꯀꯨꯕꯣꯛ꯫ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯅꯧꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯅꯪꯁꯨ ꯆꯥꯛ ꯏꯟꯕꯤꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ? ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯏꯀꯨ ꯏꯅꯦꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯏꯟꯕꯤ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯃꯌꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯧꯅꯤ꯫ ꯏꯅꯦꯝꯁꯨ ꯅꯀꯨꯅ ꯆꯥꯛꯀ ꯌꯥꯝꯅ ꯏꯜꯂꯛꯈ꯭ꯔ ꯄꯣꯠꯅꯤꯗ, ꯍꯧꯖꯤꯛꯇꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯏꯟꯈꯤꯗꯕꯩ ꯋꯥꯅꯤ꯫ ꯃꯣꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯈꯧꯗꯦꯝꯂꯒ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯃꯣꯏ ꯃꯄꯥꯕꯨ ꯑꯩꯉꯣꯟꯗ ꯆꯥꯛ ꯏꯟꯕꯨ ꯏꯜꯂꯛꯇꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯏꯟꯕꯕꯨꯗꯤ ꯏꯜꯂꯤꯅꯦ, ꯑꯗꯣ
ꯏꯃꯥꯛ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯤꯒꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯍꯥꯏꯔꯛꯄꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯤꯗ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯇꯅꯧꯕꯤꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯄꯥꯕꯁꯦ ꯃꯃꯥꯛ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯂꯅꯤ ꯏꯄꯥꯒꯤ ꯇꯅꯧꯕꯤ ꯏꯄꯥ ꯏꯕꯨꯗꯤ ꯏꯀꯥꯏꯗꯦꯗ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯏꯄꯥꯗꯤ ꯉꯁꯥꯏ ꯃꯈꯩ ꯏꯃꯥꯅ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯨꯔꯦꯅ ꯍꯔꯥꯎꯔꯤꯉꯩ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯤꯅꯦ ꯏꯆꯥꯗꯤ ꯂꯤꯛꯑꯣ ꯂꯩꯑꯣ ꯇꯦꯛꯊꯔꯦꯗ ꯏꯆꯥꯒꯤ ꯅꯅꯥ ꯄꯤꯛꯈ꯭ꯔꯕ ꯑꯗꯨꯗ ꯏꯄꯥꯒꯤ ꯈꯨꯠꯇꯨꯝꯁꯤꯃꯨꯛ ꯆꯥꯎꯕ ꯁꯅꯥꯒ ꯌꯥꯔꯒ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯅꯃꯥꯒꯤꯗꯤ ꯁꯅꯥꯁꯨ ꯂꯤꯛꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯏꯄꯥꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯗ ꯃꯌꯥꯅꯨꯄꯥ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯤꯅ ꯁꯥꯗꯨꯅ ꯄꯤꯈꯤꯕ ꯁꯅꯥꯒ ꯂꯤꯛꯀꯗꯣ ꯀꯣꯛ ꯁꯤꯍꯟꯕ ꯌꯥꯗ꯭ꯔꯣ ꯃꯀꯨ ꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯏꯆꯥꯒ ꯏꯌꯥꯒꯅ ꯁꯥꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥꯒ ꯂꯤꯛꯀꯗꯣ ꯏꯀꯨꯅ ꯅꯥꯁꯤꯜꯂꯛꯄꯒ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯍꯦꯜꯂꯛꯄꯒꯗ ꯀꯥꯏꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯔꯦ ꯁꯅꯥꯍꯟꯕꯤ ꯀꯧꯔꯤꯕꯁꯦ ꯀꯣꯔꯤ ꯐꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯇ꯭ꯔꯦꯗ ꯑꯗꯨꯗ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯒꯤ ꯁꯅꯥꯒ ꯂꯤꯛꯀꯗꯣ ꯏꯅꯦꯝꯕꯣꯛꯇ ꯄꯤꯕꯤꯔꯝꯃꯨ ꯅꯪꯒꯤꯗꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯥꯔꯁꯤ ꯍꯣꯏ ꯅꯨꯄꯥ ꯍꯣꯔꯦꯟ ꯍꯜꯂꯝꯗꯥꯏꯗ ꯄꯤꯔꯝꯂꯒꯦ ꯃꯣꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯉꯁꯤꯗꯤ ꯏꯆꯥꯒ ꯏꯃꯥꯒ ꯂꯥꯛꯄꯅꯤꯅ ꯉꯥ ꯆꯥꯁꯤꯅꯦ ꯍꯥ ꯍꯣꯏ ꯆꯥꯁꯦ ꯑꯗꯣ ꯃꯄꯥ ꯉꯥꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯏꯅꯦ ꯇꯣꯝꯕꯤꯔꯩꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒ ꯆꯥꯁꯤꯀꯣ ꯃꯥꯒꯤ ꯉꯥꯗꯨꯅ ꯃꯁꯥ ꯀꯟ ꯂꯥꯎꯋꯦ ꯆꯥꯕꯗ ꯍꯥꯎꯋꯦꯕ ꯍꯣꯏ ꯉꯥꯗꯣ ꯇꯣꯝꯕꯤꯔꯩꯗꯒꯤ ꯍꯦꯛꯇ ꯂꯩꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯗꯨꯗꯨ ꯃꯃꯥꯛ ꯅꯨꯄꯥ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥꯛ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯧ ꯏꯃꯥꯛꯇ ꯁꯦꯜꯒ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯌꯥꯎꯔꯕꯗꯤ ꯏꯀꯨꯗ ꯈꯔ ꯄꯤꯔꯛꯎ ꯏꯀꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦ ꯏꯀꯨꯕꯣꯛ ꯁꯦꯜꯕꯨꯗꯤ ꯅꯃꯥꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯣꯗꯨꯅ ꯃꯃꯥꯛꯇ ꯁꯦꯜ ꯍꯪꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯉꯥ ꯆꯥꯁꯤ ꯍꯥꯏꯔꯒ ꯏꯌꯥ ꯅꯨꯄꯥꯗꯒꯤ ꯉꯥ ꯂꯩꯅꯕ ꯁꯦꯜ ꯂꯧꯒꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯃꯣꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯥꯏ ꯃꯃꯥ ꯏꯃꯥꯛ ꯅꯨꯄꯥꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯤꯅꯦ ꯑꯗꯨꯅ ꯏꯃꯥꯛꯀꯤ ꯁꯦꯜꯅꯕꯨ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜꯅꯕꯨ ꯂꯩꯔꯕꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯣ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯛ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥꯛ ꯁꯛ ꯐꯖꯕꯧ ꯏꯀꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯗ꯭ꯔꯅꯦ ꯆꯨꯝꯃꯤ ꯏꯀꯨꯕꯣ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯅ ꯁꯦꯜꯗꯤ ꯄꯤꯗꯅ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯇꯅꯧꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯄꯥꯕꯗ ꯁꯦꯜꯗꯣ ꯀꯣꯛ ꯈꯔ ꯄꯤꯈꯤꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯅꯤꯁꯨ ꯁꯦꯜ ꯈꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯃꯀꯨꯕꯣꯛꯇ ꯄꯤ ꯃꯣꯗꯨꯁꯨ ꯃꯃꯥꯛꯇꯒꯤ ꯁꯦꯜꯗꯨ ꯂꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯏꯃꯥꯛꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯁꯤꯅ ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯈꯤꯒꯦ ꯉꯥ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯈꯔ ꯁꯦꯝꯖꯤꯜꯂꯝꯃꯨꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯗꯨ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯃꯣꯗꯨ ꯉꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯦ ꯉꯥꯗꯨꯕꯨ ꯃꯃꯥꯛ ꯅꯨꯄꯥ ꯃꯅꯤꯅ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯂꯒ ꯍꯔꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯥꯅꯨꯄꯥ ꯃꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯇꯅꯧꯕꯤ ꯑꯅꯤꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯤ ꯇꯅꯧꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯩ ꯃꯦꯠꯂꯤ ꯇꯅꯧꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯄꯤꯔꯛꯑꯣ ꯑꯩ ꯍꯧꯒꯠꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯍꯦꯛꯂꯛꯀꯦ ꯅꯪ ꯑꯗꯨꯝ ꯐꯝꯖꯔꯣ ꯃꯅꯤꯗꯣ ꯍꯤꯡꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯨꯕꯨ ꯈꯔ ꯍꯦꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ ꯇꯅꯧꯕꯤꯁꯨ ꯍꯩ ꯑꯗꯨꯕꯨ ꯃꯦꯠꯂꯤ ꯑꯩꯒꯤ ꯍꯩ ꯃꯦꯠꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯇꯤꯟꯕꯨ ꯆꯨꯝꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯁꯨ ꯇꯅꯧꯕꯤꯗꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯇꯅꯧꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅꯦ ꯍꯥꯟꯅ ꯐꯠ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯇꯅꯧꯕꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯐꯠ ꯍꯥꯟꯅ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯍꯣꯔꯦꯟ ꯂꯩꯔꯝꯂꯕꯁꯨ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅꯅꯦ ꯑꯗꯨꯝ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯠꯊꯔꯒ ꯇꯅꯧꯕꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯣ ꯇꯅꯧꯕꯤꯁꯦ ꯂꯩꯗꯤ ꯂꯩꯔꯦꯗꯅ ꯃꯥ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯂꯤꯠꯂꯒ ꯆꯦꯟꯒꯗꯧꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯨꯗꯅꯗꯤ ꯑꯩ ꯍꯜꯂꯣꯏꯕ ꯁꯤ ꯍꯥꯏꯔꯒ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯁꯈꯤ ꯇꯣꯝꯕꯤ ꯂꯥꯛꯂꯤꯕ ꯑꯗꯨ ꯇꯅꯧꯕꯤ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯇꯅꯧꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯍꯩ ꯃꯦꯠꯄꯁꯨ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯂꯒꯦ ꯈꯨꯠꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯝꯂꯛꯈꯤꯒꯦ ꯍꯣꯏ ꯅꯨꯄꯥ ꯈꯨꯠꯇꯣ ꯁꯠ ꯍꯥꯝꯂꯛꯑꯣ ꯑꯩ ꯍꯩ ꯃꯦꯠꯄꯁꯦ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦꯕ ꯑꯦ
ꯇꯅꯧꯕꯤ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯩꯒ ꯆꯥꯗꯧꯒꯤ ꯇꯧꯔꯤꯅꯤꯁꯦ ꯆꯥꯎ ꯆꯥꯎ ꯅꯪ ꯉꯁꯤꯗꯤ ꯍꯩꯗꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯅꯦꯕ ꯅꯪ ꯃꯅꯤꯁꯨ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯩꯃꯦꯠꯄ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯇꯅꯧꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯩꯒꯤ ꯍꯩꯃꯦꯠꯄꯁꯦ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯌꯥꯝ ꯍꯥꯎꯋꯤ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯛꯂꯒ ꯆꯥꯕꯁꯤꯗꯤ ꯄꯦꯟꯗꯦꯗ ꯆꯈꯣꯝ ꯑꯣꯏꯅ ꯍꯨꯛꯑꯒ ꯆꯥꯒꯦꯗ ꯁꯤ ꯍꯥꯏꯔꯒ ꯍꯩ ꯃꯦꯠꯄ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯕꯗꯧꯅ ꯆꯈꯣꯝ ꯆꯥꯎꯅ ꯐꯠ ꯂꯥꯎꯅ ꯍꯨꯏ ꯍꯦꯛ ꯍꯨꯛꯄꯒ ꯅꯥꯀꯜꯂꯣꯝꯗꯒꯤ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯍꯣ ꯇꯅꯧꯕꯤ ꯅꯪꯗꯤ ꯍꯩ ꯃꯦꯠꯄꯗꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯀꯣ ꯇꯅꯧꯕꯤ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯈꯤ ꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯅꯧꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯃꯤ ꯑꯩꯅ ꯍꯩ ꯃꯦꯠꯄꯁꯦ ꯍꯥꯎꯅ ꯆꯥꯔꯤꯉꯩꯁꯤꯗ ꯏꯅꯦ ꯁꯈꯤ ꯇꯣꯝꯕꯤꯁꯦ ꯁꯦꯜ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯉꯁꯥꯏꯅ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯏꯃꯨꯡꯗ ꯂꯣꯠꯂꯒ ꯂꯩꯖꯔꯝꯒꯗꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯎꯈ꯭ꯔꯕꯅꯤꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕꯁꯨ ꯌꯥꯔꯔꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯀꯔꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯀꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯇꯅꯧꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯩ ꯃꯦꯠꯄꯗꯣ ꯆꯥꯔꯝꯕꯗꯥꯏꯅꯦ ꯑꯩ ꯂꯥꯛꯄ ꯎꯕꯗꯩ ꯃꯤꯍꯨꯟꯀꯥꯗꯨꯕꯨ ꯊꯛꯀꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯏꯅꯦ ꯁꯈꯤ ꯇꯣꯝꯕꯤ ꯂꯥꯛꯄꯒꯤ ꯅꯠꯇꯤꯌꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯄ ꯀꯣꯛꯁꯨ ꯉꯥꯎꯔꯤ ꯇꯧꯔꯛꯏ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯃꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯗꯣ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯃꯅꯤ ꯑꯁꯤ ꯃꯁꯤꯒꯤ ꯇꯅꯧꯕꯤ ꯍꯥꯏꯕ ꯁꯦꯂꯥꯏꯖꯨꯕꯤ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟꯖꯨꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯨꯕꯗꯒꯤ ꯍꯦꯛ ꯋꯥꯔꯤꯗꯀꯣ ꯏꯕꯨꯡꯉꯣ ꯃꯅꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯅꯦ ꯁꯈꯤ ꯇꯣꯝꯕꯤ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯀꯗꯥꯏ ꯐꯤꯗꯥꯗꯣ ꯏꯅꯦꯗ ꯄꯤꯔꯛꯎ ꯑꯁ꯭ꯋꯥꯏ ꯃꯔꯨꯝꯁꯤꯗ ꯑꯣꯏꯅ ꯐꯝꯒꯦ ꯁꯈꯤ ꯇꯣꯝꯕꯤ ꯐꯤꯗꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯇꯅꯧꯕꯤꯒ ꯃꯥꯌꯣꯛꯅꯔꯒ ꯐꯝꯂꯤ ꯇꯅꯧꯕꯤ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯝꯕꯗꯣ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯇꯅꯧꯕꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯇꯅꯧꯕꯤ ꯍꯩꯅꯤꯡꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯈꯪꯉꯦ ꯏꯅꯦꯅ ꯂꯥꯛꯂꯤꯕꯁꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯈꯪꯂꯕꯗꯤ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯠ ꯂꯧꯊꯣꯛꯂꯨꯔꯣꯗꯅ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯁꯈꯤ ꯇꯣꯝꯕꯤꯅ ꯁꯦꯜ ꯂꯧꯊꯣꯛꯂꯨꯔꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯅꯧꯕꯤꯁꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯁꯦꯜꯁꯨ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯏꯄꯥꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩ ꯉꯁꯤꯗꯤ ꯍꯦꯛꯇ ꯋꯥꯟꯊꯁꯤꯟꯅꯔꯒꯦ ꯈꯪꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯑꯗꯨ ꯂꯧꯊꯣꯛꯎꯔꯣꯗꯅ ꯑꯍꯣꯏ ꯅꯨꯄꯥ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯥꯡꯒꯣꯜ ꯀꯥꯕꯗ ꯇꯨꯁꯤꯟꯕ ꯁꯥꯔꯒ ꯋꯥꯟꯊꯁꯤꯟꯅꯔꯒꯦ ꯇꯅꯧꯕꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯕꯒ ꯍꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯅꯝꯃꯤꯁꯦ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯤꯕꯗꯨ ꯌꯥꯝ ꯇꯞꯅ ꯀꯥꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯡꯅꯒ ꯍꯦꯛꯇ ꯍꯥꯏꯊꯔꯛꯂꯤꯕꯁꯤꯕꯨ ꯃꯥꯒꯤꯁꯤ ꯁꯦꯜ ꯄꯤꯗꯅꯕ ꯈꯗ꯭ꯔꯛ ꯇꯧꯔꯤꯕꯅꯦꯕ ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯆꯪꯒꯗꯕ ꯁꯈꯤ ꯇꯣꯝꯕꯤ ꯅꯠꯇꯦ ꯁꯤ ꯍꯥꯏꯔꯒ ꯁꯈꯤ ꯇꯣꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯏ ꯏꯕꯨꯡ ꯑꯃꯅꯤꯌꯦ ꯆꯠꯂꯨ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯆꯣ ꯍꯣꯏꯅꯦ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯅꯤꯗꯣ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤ ꯃꯅꯤ ꯏꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ ꯂꯋꯥꯏꯗꯁꯨ ꯏꯁꯤꯡ ꯊꯥꯔꯤ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯇꯅꯧꯕꯤꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯃꯅꯥꯗꯨ ꯅꯞꯁꯤꯜꯂꯒ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯃꯅꯤꯌꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯣꯔ ꯐꯥꯎꯕꯗꯤ ꯍꯣꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯋꯥꯟꯊꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯊꯥꯎꯅꯦ ꯅꯪꯕꯣ ꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯈꯤꯛꯄꯋꯣ ꯂꯋꯥꯏꯗ ꯍꯩꯕꯋꯣ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯄ ꯑꯗꯨꯗ ꯋꯥꯟꯊꯁꯟꯅꯔꯝꯕꯤ ꯇꯅꯧꯕꯤ ꯑꯗꯣ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯈꯤꯛꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯅꯗꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯤꯗ ꯋꯥꯟꯊꯁꯟꯅꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯈꯤꯛꯆꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯈꯤꯛꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯂꯦꯡꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯅꯤꯗꯣ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯗꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯩꯁ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯁꯤꯔꯕ ꯖꯥꯠꯂꯅꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤ ꯁꯦꯜ ꯄꯤꯗꯅꯕ ꯈꯗ꯭ꯔꯛ ꯇꯧꯔꯤꯕ ꯖꯥꯠꯂ ꯍꯦꯔꯥ
ꯃꯥꯒꯤꯁꯤ ꯇꯧꯒꯦꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕ ꯃꯅꯤꯗ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯅꯤꯌꯥ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯋꯥꯟꯊꯕ ꯅꯠꯇꯦ ꯑꯩꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯤꯗ ꯄꯤꯗꯅꯕ ꯊꯑꯣꯏꯅ ꯋꯥꯟꯊꯁꯤꯟꯅꯔꯤꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯍꯜꯂꯨ ꯑꯩꯒꯤ ꯁꯦꯜꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯍꯧꯈꯤꯒꯦ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯃꯥ ꯑꯃꯨꯛ ꯋꯥꯟꯊꯁꯟꯅꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯋꯥꯟꯊꯖꯔꯁꯅꯨ ꯍꯦꯔꯥꯗ ꯏꯅꯦꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯣꯝꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯂꯦꯡꯉꯛꯇꯕꯒꯤ ꯑꯩꯅ ꯊꯋꯥꯏ ꯋꯥꯔꯤ ꯑꯗꯨꯒ ꯏꯅꯦꯅ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯁꯤꯔꯗꯤ ꯏꯅꯦꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯗꯣꯔꯤꯕꯅꯤꯀꯣ ꯑꯩꯗꯤ ꯃꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯩ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯃꯊꯟꯇ ꯇꯨꯁꯤꯟꯗꯅ ꯁꯤꯖꯔꯦ ꯍꯥꯏꯔꯤꯔꯒ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯥꯎꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯥ ꯀꯔꯤꯒꯤ ꯍꯦꯟꯕꯅꯣ ꯏꯅꯦꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈ꯭ꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯏꯅꯦꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯅꯧꯕꯤꯁꯦ ꯀꯩꯁꯨ ꯇꯧꯖꯔꯝꯂꯣꯏꯗꯕꯅꯤ ꯏꯅꯦ ꯑꯩꯒꯤ ꯇꯅꯧꯕꯤ ꯁꯤꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯅꯦ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯡꯉꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤ ꯍꯥꯠꯄꯤ ꯇꯥꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗꯦ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯑꯩꯁꯨ ꯆꯦꯟꯅꯔꯛꯅꯕꯅꯤ ꯑꯩ ꯆꯠꯍꯧꯔꯒꯦꯗ ꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯃꯅꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯈꯤ ꯇꯣꯝꯕꯤ ꯆꯠꯈꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯉꯛꯇꯕ ꯑꯗꯨꯗ ꯀꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯤ ꯍꯣ ꯅꯨꯄꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯕ꯭ꯔꯣ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯡꯉꯣ ꯍꯥꯏꯕ ꯏꯅꯦ ꯁꯈꯤ ꯇꯣꯝꯕꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ ꯁꯤ ꯍꯥꯏꯔꯒ ꯁꯈꯤ ꯇꯣꯝꯕꯤꯅ ꯂꯩꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯈꯤ ꯇꯣꯝꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯥꯠꯂꯝꯂꯒ ꯏꯅꯦ ꯁꯈꯤ ꯇꯣꯝꯕꯤꯗꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯤꯠꯀꯗꯨ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯀꯞꯂꯤ ꯁꯈꯤ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯅ ꯉꯁꯥꯏ ꯃꯈꯩ ꯋꯥꯊꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯤ ꯇꯅꯧꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯞꯂꯤꯕ ꯑꯗꯨꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯦꯜ ꯄꯤꯗꯅꯕ ꯋꯥꯊꯁꯤꯟꯅꯕꯅꯤ ꯃꯅꯤ ꯀꯞꯄ ꯆꯞ ꯂꯤꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯨꯄꯤ ꯅꯪꯁꯦ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯅ ꯀꯞꯂꯨꯔꯦꯗꯅ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯅꯧꯕꯤꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯅꯒ ꯋꯥꯊꯁꯤꯟꯅꯕꯗꯣ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯨ ꯃꯇꯨꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯨꯀꯣ ꯍꯣꯏ ꯃꯇꯨꯡꯗꯤ ꯑꯩ ꯋꯥꯊꯁꯤꯟꯅꯔꯔꯣꯏꯒꯦ ꯁꯤ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯋꯥꯊꯁꯤꯟꯅꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯛꯀ ꯊꯥꯛꯀ ꯇꯧꯗꯨꯅ ꯇꯅꯧꯕꯤꯅ ꯃꯤꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯨꯡꯁꯤꯡ ꯁꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯂꯩꯗꯨꯅ ꯆꯦꯜꯂꯕꯁꯨ ꯇꯅꯧꯕꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯍꯦꯟꯊꯣꯏꯕꯤ ꯌꯥꯝ ꯁꯥꯎꯅ ꯇꯅꯧꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯎꯕꯗ ꯇꯅꯧꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯍꯦꯟꯊꯣꯏꯕꯤꯅꯁꯨ ꯎꯍꯧꯔꯝꯃꯤ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯩꯃꯥ ꯇꯅꯧꯕꯤ ꯑꯁꯦ ꯑꯩ ꯂꯥꯛꯄ ꯎꯕꯁꯤꯗ ꯂꯣꯠꯀꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯁꯨꯛ ꯈꯗ꯭ꯔꯛ ꯍꯩꯕꯤ ꯅꯨꯄꯤꯁꯤꯗꯕꯨ ꯑꯩꯁꯨ ꯀꯔꯝ ꯍꯥꯏꯅ ꯁꯦꯜꯗꯣ ꯄꯤꯔꯨꯔꯤꯕꯅꯣ ꯈꯪꯗꯦꯕ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯞꯄꯨ ꯀꯞꯄꯨꯋꯣ ꯂꯥꯎꯕꯨ ꯇꯧꯗꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗꯅ ꯄꯤꯗꯅꯕ ꯂꯣꯠꯇꯅꯒꯁꯨ ꯇꯧꯏꯅꯦ ꯐꯩ ꯉꯁꯤꯗꯤ ꯍꯦꯟꯊꯣꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯈꯪꯅꯤꯗꯅ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯤ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯀꯧ ꯀꯧꯕ ꯍꯧꯔꯤ ꯍꯥꯏ ꯇꯅꯧꯕꯤ ꯍꯥꯏꯕꯤ ꯁꯦꯂꯥꯏꯆꯨꯕꯤ ꯅꯪꯅ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯍꯧꯏ ꯏꯃꯨꯡꯗ ꯂꯣꯠꯄꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯂꯥꯛꯑꯣ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯍꯦꯟꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯤ ꯇꯅꯧꯕꯤꯗꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯑꯩꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯕꯗꯣ ꯃꯁꯤꯒꯤ ꯁꯦꯠꯊꯧ ꯂꯨꯗꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯎꯍꯧꯔꯕ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯈ꯭ꯔꯕꯅꯤꯅ ꯂꯣꯠꯄꯁꯨ ꯌꯥꯔꯔꯣꯏꯅꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯍꯦꯟꯊꯣꯏꯕꯤ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯅꯧꯕꯤ ꯅꯪ ꯏꯃꯨꯡꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯄꯥꯟꯗ ꯀꯣꯛ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯑꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯑꯣꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣꯒ ꯍꯥꯏꯔꯛꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯁꯦꯟꯊꯧ ꯂꯨꯗꯕꯤꯁꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕꯗꯤ ꯄꯣꯠ ꯑꯣꯏꯅ ꯄꯨꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯅ ꯑꯩ ꯍꯦꯛꯇ ꯊꯣꯛꯂꯒꯦꯗ ꯇꯅꯧꯕꯤꯁꯨ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯈꯪꯂꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯅꯦ ꯑꯩꯗꯤ ꯅꯪ ꯂꯥꯛꯄ ꯎꯕꯒꯤ ꯂꯣꯠꯀꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯤ ꯑꯩꯗꯤ
ꯈꯣꯡ ꯍꯥꯞꯅꯤꯡꯃꯟꯕꯒꯤ ꯅꯪꯉꯔꯣꯏꯅ ꯆꯦꯟꯁꯤꯟꯖꯕꯅꯤ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯂꯣꯠꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤꯕꯗꯨꯃꯛꯇꯗ ꯂꯣꯠꯀꯦ ꯇꯧꯕ ꯅꯠꯇꯦ ꯈꯣꯡ ꯍꯥꯞꯅꯤꯡꯃꯟꯕꯒꯤ ꯆꯦꯟꯁꯤꯟꯕꯅꯤ ꯀꯥꯏꯅ ꯍꯣ ꯏꯕꯦꯝꯃ ꯇꯅꯧꯕꯤ ꯅꯪꯒꯤ ꯂꯝꯍꯣꯏꯒꯤ ꯅꯇꯥꯇꯣ ꯈꯛ ꯇꯧꯔꯅꯨ ꯉꯁꯤꯗꯤ ꯅꯪꯅ ꯅꯇꯥꯠ ꯐꯅ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯇꯅꯧꯕꯤꯁꯨ ꯁꯥꯎꯒꯠꯂꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯑꯩꯁꯨ ꯇꯥꯒꯦꯅ ꯁꯨꯝ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯥꯝꯗꯣꯛꯂꯤ ꯅꯨꯄꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯋꯥꯗꯨ ꯈꯔ ꯈꯔ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯅꯨꯄꯥ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯁꯦ ꯋꯥ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯪꯂꯒ ꯉꯥꯡꯂꯤꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯜ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯨꯄꯥ ꯅꯪ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯌꯨ ꯃꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯁꯦꯟꯗꯣꯏ ꯍꯥꯞꯂꯒ ꯄꯨꯟꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯃꯗꯨꯗ ꯇꯅꯧꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯁꯦꯜ ꯀꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯅꯪꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯁꯦꯜ ꯌꯥꯝ ꯑꯃꯁꯨ ꯍꯥꯞꯂꯛꯀꯗꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯅꯆꯤꯜꯗꯨꯃꯛꯅ ꯑꯩꯕꯨ ꯁꯦꯜ ꯂꯧꯔꯒ ꯃꯤꯉꯣꯟꯗ ꯄꯨꯈ꯭ꯔꯣ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕꯀꯣ ꯇꯅꯧꯕꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯏꯈ꯭ꯋꯥꯡꯁꯦ ꯀꯣꯏꯔꯦ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥ ꯅꯪ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯈ꯭ꯔꯣ ꯅꯪꯒꯤ ꯃꯃꯜ ꯑꯗꯨꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯌꯥꯝꯁꯤꯡ ꯑꯁꯦ ꯁꯤꯡꯗꯣꯛꯂꯒ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯂꯩꯖꯔꯒꯦ ꯃꯅꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛ ꯂꯨꯅ ꯆꯥꯅ ꯇꯧꯔꯒ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯊꯟꯇ ꯊꯋꯥꯏꯁꯤ ꯊꯥꯖꯔꯨꯔꯒꯦ ꯇꯥꯟꯖꯥ ꯆꯥꯅ ꯍꯦꯟꯊꯣꯏꯕꯤ ꯃꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯏꯕꯨꯡꯒꯤ ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯏꯕꯨꯡꯅ ꯅꯊꯟꯇ ꯊꯋꯥꯏ ꯊꯥꯖꯔꯒ ꯁꯤꯖꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯆꯟꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯅꯆꯟꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯗ ꯇꯅꯧꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯐꯥꯎꯕꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯍꯥꯟꯅ ꯄꯤꯔꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯃꯥꯅ ꯃꯤꯗ ꯄꯤꯅꯕ ꯄꯨꯔꯛꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯁꯦꯂꯥꯏꯆꯨꯕꯤ ꯇꯅꯧꯕꯤꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯦꯂꯥꯏꯆꯨꯕꯤ ꯅꯄꯨꯔꯣꯏꯕꯗꯒꯤꯁꯨ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯦ ꯂꯧꯔꯣ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯤꯅ ꯃꯅꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈꯤ ꯇꯅꯧꯕꯤ ꯃꯥꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯎꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯃꯤꯠꯀ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯖꯤꯜꯂꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯁꯤ ꯂꯩꯔꯕꯗꯕꯨ ꯇꯅꯧꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ ꯁꯦꯜ ꯃꯌꯥꯝꯁꯤ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯁꯤꯊ ꯅꯣꯛꯆꯩ ꯍꯦꯟꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯤ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯇꯅꯧꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯒꯤ ꯂꯩꯖꯕ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯒ ꯃꯤꯒꯤ ꯁꯦꯟꯗꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯝꯕ ꯁꯦꯜꯌꯥꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯁꯦꯜꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯁꯦꯜꯁꯨ ꯂꯩꯇ꯭ꯔꯕꯅ ꯍꯧꯖꯤꯛꯇꯤ ꯇꯅꯧꯕꯤꯗꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯅꯧꯕꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯔꯝ ꯊꯛꯂꯝꯁꯨ ꯈꯪꯗꯅ ꯋꯥꯅ ꯂꯦꯜꯂꯤ ꯇꯅꯧꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯇꯅꯧꯕꯤ ꯀꯞꯂꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯨꯅ इखुदना पाइरंबा याय अदबु मिराइरुबगी महैनिको ngasi aina wana chakna lelibase aina tawzaruba fattaba thabak adugi mahaina ngasidi aigi nuksi ekraba ipuroiba adusu megi oikre si haiduna ningamdana kapli
ꯇꯅꯧꯕꯤ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯃꯥꯅ ꯁꯦꯜꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯃꯃꯩ ꯊꯪꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯤ ꯇꯅꯧꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯋꯥꯅ ꯆꯥꯛꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯅꯣꯡꯃꯇ ꯀꯥꯏꯖꯗꯕ ꯏꯄꯪ ꯄꯪꯖꯕ ꯃꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯦꯟꯊꯣꯏꯕꯤꯒ ꯃꯆꯥ ꯐꯪꯖꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ